Photo asida aikoina uriba si Malay Sai amadi Saranappa hariba miyai ahum asini. Makoi ahum asi makoina tawjaruba maralgi matung ina Courtna makoi ahum asi Sibagi Dandi piki. Aikoigi leibak asida Courtna mi amabu maralgi matung ina Sibagi Dandi piba haibasi yam tangna thokpa thaudokni. Crime chama tawbagi manungda 1% khaktada akoigi Sibagi Dandi asi pi. Aduga India gi oina yengba matamdasu last 26 year asida subnatagi miyoi nipan khaktamak Sibagi Dandi asi phangki. Aikoigi leiba asida chatnariba legal system asi Yamna tapi masina maram oiraga maral leire haiba khanglaba phawbada dandi pibada asuki matik matam yamna sangi haiduna pendaba mayam ama leire. Adum oinamak Karnataka da leiriba Gangavati District Session Court asina case asi tha taragi manungda wail chathaduna Malay Sai amadi Saranappa hariba miyoi ahum asi Sibagi Dandi piki. Asigumba judgment ama haukiba February gi tang taraga tarukta print amadi electronic media na lauthorokpa matam masida miyam khanglakpa matam masida Karnataka da leiriba miyam gi thamoida aduki matik nungaiba phauki. Masigi iroinana hairiba pawasi international news ama oiki amadi Israel hairiba leiba asida su masigi paw asina big news ama oiki. Adom khanbiramgani Karigidamak case asida Israel gi citizen singna harauribano haibadu. Masigi maram haiba taragadi case asi Israel gi citizen amada thokiba thogdok oibana Israel gi citizen singna su masibu makoida yamna nungaiba makoigi big news ama haibadu oiribani. Mayambu kurumzari basics update na ngasishu anoba case ama pujarakli. Lenana channel asida nauna changbirakpa channel asibu nauna thengnabiba oiba taragadi channel asibu nungsibiduna like comment subscribe tawbiramu. Haujik case asigi wari makata minase. Thaudo asi ngasidagi chahi ama muki mamang kumjali singani kungamangagi March ki tang tarukta Karnataka gi Kopal hariba district asigi manungchana UNESCO na sakhanglaba World Heritage Site ama Oiriba Hampi hariba mafam asida thokiba thaudokni. Hampi hariba akoigi mafam asi Karnataka gi yamna historical oiba site amakhakni. International amadi national tourist singi yamna maming chatpa yamna popular oiba lamthongpham amashu oirami. Mafam asigi fajaba sing khogi Sonapur Lake amadi Tungabhadra Canal singba mayam asina lam koiba singi pukning hena sumali. Sanapur Lake asigi khogi akoibada homestay masa masa saduna foreign tourist singi lamthongpham oirami. Tourist singna Karnataka gi tongan ba mafam sing khogi koiba yaba koiruraba matungda makoigi ahing yarikpham aduga makoigi pothafam asi hairiba jaga asida oirami. Aduga hairiba jaga asi hawa nungsit aduki matik sengba aduga numidangi matamdana amuke hena fajabasu henba maru oina mafam asigi hawa nungsit phabana maram oiraga atiyagi asengba masak sing asi numidangi matam asida homestays da leriba tourist sing asina miyeng tanaramba asigumba mafam amakhangni. Laibak thiba thogdok thokadaba March ki tang taruk kumjali singani kungamanga numit asigi numidangi pung taraga makhai tarakpa matamda mafam aduda homestay salaiba Karnataka dagi nupi ama aduga Israel dagi mafam asida India gi tongan mafam singda lam koiba laklibi Israel tourist nupi ama aduga USA dagi lam koiba Daniel Maharashtra dagi Pankas amadi Odisha dagi Bibas hariba makhoi nupa ahum amadi nupi manga asi punna makhoi homestay aduda saklen ama chaminaraba loraba matungda makhoi asi makoina leriba homestay adudagi kitang lamna numidangi matamda isik sikpa mafum ama oiriba Tungabhadra Canal asigi mapana makoi asi pothaba laami. Numidangi fajaba amadi atiyada thokliba thawan misak sing yengduna makhoi yamna nungaina Tungabhadra Canal asida makhoi enjoy tawduna koi canal mapal asida makhoi lerem. Tanja asida thogdo asida accused oiriba miyai ahum Malay Sai amadi Saranappa hariba makoi ahum asi khogi construction site singda thabak suba nomagi suraga chaba miyai singi hariba makoi ahum asi bike amada lakami. Makoina lakpa sida canal mapal aduda khogi miyai khara punba amadi langbagi makhol adu tabadagi makoi sing asisu mafum aduda sangsilaki.
mafam asidagi petrol kadaida phanggadage haiduna accused ahum asina haireklame mafam aduda homestay salaiduna leibi nupi aduna mafam asidagi khara chatlaga sanapur hariba mafam asida leibani haiduna pakum pirame masigi matung tarakpada accused sing aduna makhatana lupa chama pinanabagi damak haireklame maduda Israel dagi lakpa tourist nupi aduna paisa yaude haiduna harame asumna hainarakpa matam asida accused Oiriba ahum asisu yu khara ngaubaga nupi ani sige marakta makhoi ningai sangdana ba horaki tanja aduda Odisha dagi lakpa bebas hariba nupa ase sangsilaktuna madubu khamdoki aduga lupa kunse lawro haiduna bike te laiba nupa ahum duda piki madudagi bike te laiba nupa ahum adu makhogi oiba language ta ngangnaraba matungda bebas hariba nupa ase atamnana makhoi ahumna phuba seiba amadi nungna thomba horaki tanja adu ngasai makhoige punna leiminaramba USA dagi lakpa Daniel amadi Maharashtra dagi Panka sariba nupa ani sisu sangsilaktuna thawdo adubu khamnanaba honaki bike ta laiba nupa ahum aduna Daniel amadi Pankaspu Tunga Bandra Canal aduda makhoi anibu intharame asumna Daniel amadi Pankasna Canal aduda takraba matungda lehuriba bibas hariba Odisha dagi lakpa tourist nupa asida nupa ahum asi sangduna phuba seiba horaki Yamna tamthina phuba seraba matungda bibaspu makhoina canal aduda thadaki masigi matungda mafam aduda leiribi nupi ani homestay owner amadi Israel dagi lakliba foreign tourist adubusu makhoi ahum changduna mafam aduda gang rape tawpiki gang rape tawraba matungda makhoigi yaurukpa akogi shell lupa listing mapan ge chawnga amadi makhoina parakpa mobile phone sing adu puduna makhoi mafam adudagi thuna yangna chatkirame thawdok thokliba matam asi ahingi matam oibana maram oraga mi khana chainabagi makhol amadi kapna launabagi makhol sing adu tabadagi mafam adaida leriba khunja sing thawdok thokphumgi maikei tamna laklame khunja sing aduna thawdok thokpham mafam aduda yaurakpa matamdadi thawdok adu chatharamliba miyai ahum adudi khonglei thuna nanthokhtuna chatkirame masigi matungda khunja sing aduna nupi ani adubu rescue topiki lonana Canal da thadakiba Daniel Pankas amadi Bibas ki khongul liki khongul liba aduda Daniel amadi Pankas ti tekta kaidana thengnaki aduga Bibas ki khongul di liba ngamkide thokliba thokdo asigi matangda police ta complaint ama report tawrami masigi matungda police ki team su mafam aduda laktuna thawdo asigi matangda thijinba huki amadi thawdo asida gang rape tawbikraba homestay gi mapu amadi Israel dagi lakpa nupi tourist lonana USA dagi laiba Daniel amadi Maharashtra dagi Pankas hariba miyai sing ase medical treatment tawnanabagi demok hospital da puraklami makhoi marigi phibam thoidokna khudong thiningai oikide adum oinamak homestay owner amadi Israel dagi lakpa nupi tourist ani asidi makhoi anigi medical checkup tawbu matamda makhoi ani asi rape tawbikhre haibasi confirm tawki amoromda March ki tang 3 ta thawdo asi thokraba matungda thiba khangdana lerekliba Bibas ki khongul su police firefighter sniper dog fawba season aduna thiba khangdana leriba Bibas ki khongul khunja singa loinana khongul lirami adubu Bibas ki khongul liba phangkide asumna thangnaba numit March ki tang 9 asida thawdok thokliba mafam asidagi kilometer ani muk chatlaga leiba mafam amadagi Bibas ki thawai yaugdraba hakchang police na phangmangamki masigi makha tarakpada Kopal district ki SP RL Arasidina miyoi tarukna saba team ama semduna thawdok asida chenariba accused Oiriba miyoi sing asibu fananabagidama khongul liki state amaga lonabada makhoi sing asi nanthok tuna chatkhidanabagidama state amaga thangnariba mafam singda check post kya hangdoktuna amadi police station khudimakta thokliba thawdo asigi matangda paw piduna thawdo asida chenariba miyoi sing asibu fananabagidama police na akanba khongul liki masigi mahi oina males amadi sai ihan hana pharaba matungda saranapa hariba miyei asina train tongduna atopa mafum amada chatnanaba hotnringi tanjada police na phabangamki makhoi humgi mathakta gang rape robbery murder amadi attempt to murder gi case sing panduna makhoi bu police na book tawki amasung
mari lenaba court puthok matungda makhoi maralgi matung ina Balari Central Jenda makhoi ahum phadok piduna thamki amoromda thokliba thaudo sina maram oiraga India bu malemgi miyam mamangda mamai firup kumanki masida natna Karnataka da laklamba foreign touristing maru ina Israel digi lakpa touristing mafam adu thadok hannaki loinana thokliba thogdu asigi matangda Karnataka gi chief minister na akanba condemn tawbaga loinana thogdu asida generable miyesing maragi matung ina makogi pungpham tokpa cherak adu phangangani haiki amasung Karnataka da lakliba touristing amadi miyamda thajaba piki madudi matung tarakpada masigumba thogdoksing amada tholoi amadi mafam asida lakliba touristing Asibu ningthijana ngaksengani haduna phongdoki masigi matung ina Karnataka gi Home Department gi maikidigi resort tawriba amadi homestay salariba singi mafamda khogi advisory ama thoktuna khanganki foreign touristing asina koibala aba matungda khogi mi ka hena tadaba mafam singda sathok jasin tawgadaba leiba taragadi hana khogi manak nakpa police station singda hana report tawgadabani haibigi wafam advisory thoki Amaromda jailda leriba Malay Sai amadi Sarapanagi matakta makoina tawjagiba adugi maralgi matung ina makogi matakta Courtna Wail Satharami Courtna Wail asi tha tarak chupna makogi matakta chatharapa matungda tongan ba witness samaga subna ama amadi DNA gi report amadi makoina huran kiba polam sing amadi laibak thiba thaudo aduda hingoba miyoi singi testimony sing adu taraba matungda Haukiba February ki tang tareta Gangavathi District and Session Court ki judge Sadananda Nagapa Naikna Malay Sai amadi Sarapana hariba miyai ahum asi Israel digi nupi tourist ama yaungna gang rape chathakiba amadi bibas hariba tourist asibu hatkibagi maralgi matung ina makhoibu Sibagi Dandi piki aduga case asi rarest of rare category ni haidunisu phongdokki asigumlaba court ki judgment asina kunai asida nupi angang singi mayukta sathaba crime sing tawriba miyai singda akanba pausel amadi piragani makata na channel asidagi crime ga mari lenaba wari sing taba phongbina bagidamag channel asibu nungsibiduna like comment subscribe tawbiramu tabiribu khudingmapu amuka hana khurumjari